Iramdam ipaw YouTube channel miyang tabiri bapunong putaram na okchari ngasi phongkhiba tongan ba pawche singdagi maru oiba paw khara pathokchari ahanbada maru oiba paw Manipur gi security review meeting pangthokre PR sangdoklaba yari CM oirakpa yai haina panariba MLA singi apunma mifam ngasi Imphal da pangthokadori United States na Venezuela gi military installation singda akan mamong da landakre President Nicolas Maduro amasung mahakki loinabi farga puthorakle Manipur legang gazette notification thoktuna census taunanaba lokhalakliba khongthang laibak thibani hairi amadi Myanmar gi military na saugtpa political party singna MANGJIL THARI hairi haujik paw sadongna pijari Manipur gi security review meeting pangthokre PR sangdoklaba yari CM oirakpa yai haina panariba MLA singi apunma mifam ngasi Imphal da pangthokadori Union Home Minister Amit Shah na mayai tangbal loduna Manipur gi oiriba law and order amadi security gi matangda review meeting amang ngasi Delhi da pangthokre Manipur da haujik lairiba President run laingak asi makhata na sangdoklaba yai haina press na phangba paw da hairi Amarom da Manipur da anauba lenga amasem na bagidamak state asigi chief minister oirakpa yai haina panariba MLA sing haibadi hanigi chief minister nongthombam Biren speaker thoksom Saitabarta MLA Govindas Konthaujam MLA Thongam Bisojit MLA Yumnam Kemcha na chingba yauna apunba mifam ama ngasi numidang Imphal gi mafam amada pangthoklagani hairi thajaba yaba mafamdagi phangba pawgi matung ina mifam asi state asida anauba lengak ama atuba matamda semnabagi pandamda BJP gi MLA sing asi chungsin narga mot amata oina yanaraba mioi ama khallaga CM oina happy naba center da taksilaba yai hairi jairak sida ngarang numidang New Delhi da pangthokiba review meeting aduda Governor Ajay Kumar Bhala Chief Secretary Dr. Punit Kumar Goyal Security Advisor Kuljip Singh amadi DGP Rajiv Singh su yaukhi Mifam asida kari wafam khanakibage haiba chapchaba akaknaba paw phangdragasu Manipur da makha na President run tha taruk amagasu sangdoklaba yai haina tongan ba national media singi report na hairi President run asi sahi amadagi hena sangdoklabadi parliament tagi ayaba lawba amasung mathau taribani maram asina Manipur da makha na President run sangdokhigadaba oirabadi Election Commission of India ga wakhanaraba matung India gi President na state of emergency lauthokpagi tangai fadaba sulai haina paw asina makha tari Panba yabadi Manipur da hawkiba kumja lising ani kunga manga gi February 13 dagi President run chalaiduna lairakhrabani United States na Venezuela gi military installation singda akan mamong da landakre President Nicolas Maduro amasung mahakki loinabi farga puthorakle haina Trump na phongdorakli Malem gi miyambu angak papuhan bamong da United States na Venezuela gi maru oiba military installation singda nongthaktagi akan mamong da attack chathakre loinana President Nicolas Maduro amasung mahakki loinabi Celia Flores farga puthorakle haina US President Donald Trump na phongdokre social media platform Truth Social da thadorok porol amada President Trump na haiki United States na Venezuela amadi leibak adugi President Nicolas Maduro gi mathakta paksan na attack chathaduna luchingba adu mafam lokthokle haukiba ahing nongyai pung anirom tabada capital city Caracas ta bom pokhaibagi ahobo makhol kaya taba phangki mafam adugi manak nakna leiba La Cartula military airfield dagi amamba maikhu mapai karakpa miyam na uba phangki Maduro gi lengak na emergency lokthokuna leibak adugi mipung khudimak US gi mayokta punna leminanaba mangjongna na khanganba leikhrabani Venezuela gi Vice President Delcy Rodriguez na state television da wangangla duna haiki United States na capital city Caracas te attack chatharakraba matungda President Nicolas Maduro amasung First Lady Celia Flores kadaida leikhrabagi haiba chapchana khangba ngamdri US na karigumba makhoi bu fakiba thoklabadi haujik makhoi animak hingli haina miyamda mayek sengna khangangadabani report amagi matung ina Caracas ki tongan mafamda ahobo pokhaibagi makhol kya takhraba matung mioi kya lambi da chanthoknarkhi Zarakna minute kuntra rom tongan mafamda thokiba pokhaibagi thodok aduda mioi kya sikrabagi haiba haujik thawbagi oina chapchana khangba ngamdri Trump administration na Maduro gi mathakta narco terrorism ga mari leinana maran sikraba matungda ikhang khangudana hawkiba ahing nongyai matungda Caracas ki maru oiba mafam kayada nongthaktagi attack chatharkibani Venezuela da nongthaktagi attack chathakiba adugi matangda US Congress tagi ayaba lawkhibra haina chapchana khangba ngamdri hairi Manipur lengak na gazette notification thoktuna census taunanaba lokhalgiba khongthang laibak thibani haina ahanthem sanjoina phongdorakle
Sahi asigi January anida Manipur lengakna extraordinary gazette notification ama thoktuna state asida census taunana balakholakliba khongthang asi yamna laibak thibani haina social worker Anthem Sanjoyna fongdorkli mahakna makha tana hai home ministry gi oina su karigumba state amada law and order gi phibam phattaba state manungi oiba charangnaba internally instability phibam leiraba boundary dispute ngangkhai gi umkhatnaba leiba matamda census practice tapthagadabani haiba directive sing leibani amadi karigumba census conduct tawgadaba mafam amada safety risk population displacement amadi lack of public cooperation haiba phibam sing asi leiba mafam singda mahusana census tawboda achumba data phangba ngamloidaba maram na census tawboda khudong charoi haiba general condition singchu lei haukiba lising ani kungo homdogi me homdagi thorakliba hana sunaba yawba irang asi sahi aniga thani pan mapung farakle hojik sumyoi lising kya magi maramdam amadi mayumda hanjinba yadana state government na hangba relief camp singda IDP oina leiri national highway singda maitai community sing chathok chasin tawba yadabagi mathakta buffer zone haina thamjinduna maitai sing masagi khunda hanjinba yadri loina nam hau sagi oiba tangdu leitaba punmak tugaiduna leiriba state ama oiribani fongdorakli Myanmar gi military na sogatpa political party singna mangjin thari Myanmar da ahanba tangka ke mikhal pangthokraba matungda military na sogatpa Union Solidarity and Development Party na mangjin thana chatli haina state media gi report amana fongdokhre kumja lising ani kunga mathoida military ku tawkhraba matung ahanba oina pangthokpa mikhal asida military na sogatpa party na mai pakpe abagi fibam da leire hairi constituency yankhai ga tarukta pangthokhiba mikhalda military na sogatpa party na vote masing yamna henduna mai pakpagi fibam da leire Union Solidarity and Development Party na lower house ki seat nimfu gi manungda kunthraga nipan phangba yai panari White Tiger Party haina su khangnaba San Nationalist Democratic Party amasung Mon Unity Party na seat amamam phanglaba yai upper house ki oina seat ama khakki fal laukthokibagi manungda Wa National Party na mai pakle mikhal asigi aroiba fal karamba matamda laukthokadagi haiba chapchana khangba ngamdri military junta ge mayukta leiba political party ayamba mikhal da mirep thadok taba maramna Myanmar da handak pangthokliba mikhal asi achumba mikhal natte haina United Nations amadi tongan ba nungchupki leiba kayana phongdok narpa laikhrabani Chhattisgarh da Maoist taraga mari hatkre Chhattisgarh gi Bastar region da chathaba anti insurgency operation da security force na Maoist ani nomaina kaptuna hatkre Bijapur gi kha thangba umangi sarukta hojiksu nakal ani makha tana khut thoknari security force na thi hombagi thabak chathabada nakal ani nongmai kapna bagi thawdo adu thokhibani thawdok thokpham dagi security force na Maoist lalhoba ani gi asiba hakchang phangle atoppa thawdo amada Sukhma district ki Kistaram da leiba umang amada BRG personnel singa khut thoknabada Maoist lalhoba taragani thoi sire Sukhma gi superintendent of police Kiran Chahon na phongdokhibagi matung ina thawdok thokpham dagi afaba makhal gi khulai kya marom phangba ngamle hairi security force singna thawdok thokpham gi akoibada makhata na thibu hombagi tabak chathaduna atai lemhauriba Maoist sing adu sufana bahonari hairi